Litan Da Kuki Singna Chattharamba counter Blockade Handokhre Panduna Leiramba Gari THORAKKHRE Imphal Ukhrul lambi ki Litan police station e konba area da Kuki Singna Chattharamba counter economic blockade ke khongjang Handokhre ngasi manipur ki home minister Govindas konthau jamna luchingba MLA kangbu amana Litan da Chattuna counter blockade chathariba Kuki CSO working committee ki mute singa wari sanaraba matung yanaba purakpadagi counter blockade ki khongjang khujaktagi handokle haina Kuki CSO working committee na laukthokre lenga ki maikadagi Imphal Ukhrul lambi da chana thaknaba polam sing puthok pusin tawbada makhal amatagi aget apan leheloi haibagi thajaba fangbadagi maikai anina yashinaba purakhibani Amaronda counter blockade na maram oirega lambi da panduna leirakiba chana thaknaba purakpa truck chamri ga taruk ngasi Imphal da thunglakre Home Minister Govindas konthau jamna luchingba MLA T Rovendro TH Radheshyam Sheikh Nurul Hassan P Brozen K Robindro L Rameshwar Mitaisu Sarukyaki ngasi counter blockade hangdokhiba adu apemba fongdokladuna Chief Minister gi maikaidagi Manipur ga samnaba National Highway singda ngahan makhai panduna leirakiba gari chamriga humfu Imphal thorakre maragasi da working committee Kuki CSO Ukhrul na thadorakpa cherol amada Imphal Ukhrul lambida tangkhul gi kangbu kharana Kuki zo singi mayokta atamnaba economic blockade chatharapada madugi mayokta July 13 tagi Imphal Ukhrul lambida counter blockade chatharakibani Nagana chathaba economic blockade handokhangani haibigi thajaba home minister na pibadagi Kuki Singna Chattharamba counter economic blockade ki khongjang ngasidagi handokhibani hiramasigi matangda Kuki CSO Ukhrul gi mute sing amadi manipur lenga ki mute sing da yana warol gi khuyek pinaki hairi